ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯗ ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯤ ꯑꯃ ꯍꯧꯏ꯫ ꯃꯁꯤꯒꯤ ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯤ ꯃꯈꯣꯡꯁꯤ ꯏꯁꯣꯔꯒꯤ ꯀꯥꯏꯗꯣꯡꯐꯝ ꯖꯒꯥꯅꯤ ꯍꯥꯏꯗꯅ ꯃꯇꯝꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯍꯥꯏꯕꯤ꯫ ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯏꯁꯣꯔꯒꯤ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯐꯝꯅꯤ ꯍꯥꯏ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗ ꯎꯆꯦꯛ ꯅꯥꯎꯔꯤ ꯀꯥꯞꯄ ꯆꯪꯉꯨꯕꯗ ꯍꯧꯖꯤꯛꯀꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯩꯅꯣꯁꯨ ꯈꯪꯗꯦ ꯀꯣꯡꯒꯣꯟ ꯑꯣꯏꯅ ꯇꯧꯕ ꯄꯤꯗ꯭ꯔꯤꯛ ꯄꯤꯗ꯭ꯔꯤꯛ ꯁꯧꯔꯒ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇꯁꯨ ꯍꯦꯛ ꯊꯦꯡꯅꯩ꯫ ꯃꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤ ꯐꯨꯒ꯭ꯔꯤ ꯑꯣꯏꯅ ꯃꯐꯝ ꯍꯦꯛꯇ ꯄꯥꯠꯄ ꯇꯪꯕ ꯇꯧꯏ꯫ ꯃꯁꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯡ ꯂꯩ ꯀꯠꯊꯣꯛꯑꯒ ꯍꯦꯛꯇ ꯐꯩ꯫ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯣꯝꯗ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯉꯥꯡꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯛ ꯇꯣꯛꯅꯔꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯃꯐꯝ ꯑꯗꯣꯝꯗ ꯍꯩꯀ꯭ꯔꯨꯗ ꯍꯦꯛꯎꯁꯤ ꯍꯧꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯉꯨꯕꯗꯨ ꯑꯍꯜ ꯂꯃꯟꯅ ꯉꯥꯡꯅꯤ ꯍꯥꯏꯗꯅ ꯌꯥꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯨꯟꯅ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯧꯃꯟꯕꯗꯒꯤ ꯑꯩꯁꯨ ꯏꯃꯥ ꯕꯕꯥ ꯈꯪꯍꯟꯗꯅ ꯃꯐꯝ ꯑꯗꯣꯝꯗ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯒꯤ ꯄꯨꯡꯁꯨ ꯕꯥꯔꯣ ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯂꯥꯛꯏꯕꯗꯨ꯫ ꯃꯣꯏꯗꯤ ꯍꯩꯀ꯭ꯔꯨꯗꯣ ꯍꯦꯛꯄ ꯍꯧꯅꯈ꯭ꯔꯦ꯫ ꯑꯩꯗꯤ ꯃꯇꯥꯏ ꯅꯥꯀꯜ ꯑꯃꯗ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯟꯅꯔ ꯈꯪꯗꯦ ꯏꯃꯥꯅ ꯑꯩꯁꯦ ꯀꯧꯔꯛꯄ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ, ꯍꯩꯀ꯭ꯔꯨꯗꯣ ꯑꯗꯨꯝ ꯍꯦꯛꯂꯤ꯫ ꯑꯩꯗꯤ ꯏꯃꯥꯅ ꯀꯧꯔꯛꯂꯦ ꯍꯥꯏꯗꯅ ꯍꯣꯠꯇꯅ ꯑꯇꯣꯞꯄ ꯌꯨꯝ ꯇꯥꯈꯤꯕ ꯌꯥꯕ ꯂꯝꯕꯦꯜ ꯑꯃꯗ ꯂꯧꯕꯨꯛꯇꯨꯗꯒꯤ ꯁꯝꯀꯠꯂꯒ ꯆꯦꯜꯂꯛꯏ꯫ ꯃꯣꯏꯗꯁꯨ ꯑꯩꯗꯤ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯦ ꯏꯃꯥꯅ ꯆꯩꯔꯅꯤ ꯈꯟꯅ ꯀꯤꯗꯅ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯀꯥ ꯑꯗꯣꯝꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯇꯦ ꯍꯥꯟꯅꯒꯨꯝ꯫ ꯑꯩꯁꯦ ꯁꯥꯟꯅꯕ ꯊꯣꯛꯑꯒ ꯍꯟꯖꯜꯂꯛꯄꯗꯨ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯏꯃꯥꯅ ꯑꯗꯨꯝ ꯐꯖꯅ ꯋꯥ ꯉꯥꯡꯉꯛꯏ꯫ ꯑꯩꯁꯨ ꯑꯩꯒꯤ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯄꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯁꯦ ꯏꯃꯥ ꯕꯕꯥꯅ ꯌꯥꯝꯅ ꯁꯥꯎꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯏꯃꯥꯅ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤ ꯃꯁꯤ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯉꯁꯥꯏ ꯀꯧꯔꯛꯈꯤꯕꯗꯣ ꯏꯃꯥ ꯅꯠꯇ꯭ꯔꯕꯖꯥꯠꯔ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ 7 ꯇꯥꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯕꯕꯥꯆꯧꯒ ꯏꯃꯥꯕꯣꯛꯀꯁꯦ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯗꯗꯥꯁꯦ ꯍꯜꯂꯛꯇꯦ꯫ ꯑꯩꯒ ꯁꯥꯟꯅꯕ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯪꯉꯛꯏ꯫ ꯗꯗꯥ ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯏ꯫ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯒ ꯃꯥꯂꯦꯝ, ꯅꯣꯏ ꯗꯗꯥ ꯆꯤꯡꯂꯦꯟꯗꯣ ꯅꯪꯒ ꯁꯥꯟꯅꯕ ꯊꯣꯛꯎꯕ꯭ꯔꯣ? ꯉꯁꯥꯏ ꯅꯣꯏ ꯗꯗꯥ ꯆꯤꯡꯂꯦꯟꯒ ꯄꯨꯟꯕ꯭ꯔꯣ ꯉꯁꯤ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯀꯩ ꯈꯨꯝꯒꯗꯕꯅꯣ ꯈꯪꯉꯝꯗꯦ꯫ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯣꯏ ꯄꯨꯜꯂꯤꯇꯪ ꯈꯨꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯪꯉꯛꯏ꯫ ꯉꯁꯥꯏ ꯅꯪꯅ ꯍꯜꯂꯛꯄꯒꯤꯗꯨꯗ ꯃꯥꯗꯤ ꯀꯔꯥꯏꯗ ꯂꯩꯍꯧꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗ ꯂꯩꯍꯧꯕꯅꯤ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯦ ꯁꯥꯎꯔꯛꯏ꯫ ꯀꯩꯗꯧꯕꯩ ꯅꯣꯏꯗꯤ ꯑꯗꯣꯝꯗ ꯆꯪꯉꯒ ꯁꯥꯟꯅꯔꯨꯔꯤꯅꯣ? ꯑꯗꯣꯝꯗ ꯆꯪꯉꯨꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯑꯗꯣ ꯅꯣꯏ ꯗꯗꯥ ꯆꯤꯡꯂꯦꯟꯗꯣ ꯑꯗꯣꯝꯗ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯗꯨꯝ ꯍꯟꯃꯤꯟꯅꯔꯛꯄ꯭ꯔꯥ? ꯊꯨꯅ ꯍꯥꯏꯔꯛꯑꯣ꯫ ꯅꯣꯏ ꯕꯥꯆꯧꯒ ꯃꯥꯆꯧꯕꯤꯒ ꯗꯗꯥꯗꯣ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯉꯥꯏꯍꯧꯔꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯩꯗꯤ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯉꯁꯥꯏ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯜꯂꯛꯏ꯫ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯕꯅꯤ ꯈꯨꯝꯃꯤ꯫ ꯏꯃꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯉꯛꯇ꯭ꯔꯦ꯫ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯕꯥꯆꯧꯒ ꯏꯃꯥꯕꯣꯛꯀꯗ ꯏꯇꯩ ꯏꯆꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝꯗꯤ ꯃꯣꯏꯒ ꯉꯁꯥꯏ ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯥꯏꯗ ꯁꯥꯟꯅꯔꯝꯃꯒ ꯃꯥꯗꯤ ꯉꯟꯅ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯥꯏꯅꯦ꯫ ꯆꯤꯡꯂꯦꯟ ꯍꯣꯏꯗꯤ ꯃꯣꯏ ꯑꯉꯥꯡ ꯈꯔꯒ ꯑꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤ ꯃꯥꯅꯦ꯫ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯕꯥꯆꯧꯒ ꯏꯃꯥꯕꯣꯛꯀꯅ ꯑꯃꯨꯛ ꯑꯗꯨꯅꯤꯅꯦ ꯃꯣꯏꯁꯦ ꯑꯗꯣꯝꯗ ꯆꯪꯉꯨꯅꯁꯨ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯊꯤꯔꯨꯈꯤꯗ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯆꯤꯡꯂꯦꯟꯒ ꯂꯩꯃꯤꯟꯅꯍꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯃꯣꯏꯒꯤꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯪꯉꯨꯁꯤꯔ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯃꯥꯂꯦꯝꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ, ꯃꯉꯣꯟꯗ ꯋꯥ ꯈꯔ ꯍꯪꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯃꯥꯂꯦꯝ ꯊꯣꯔꯛꯑꯣ ꯑꯃꯨꯛꯇ ꯁꯤꯗ ꯅꯣꯏ ꯕꯕꯥꯆꯧꯒ ꯃꯥꯆꯧꯕꯤꯒꯅ ꯀꯔꯤꯅꯣꯝꯇ ꯍꯪꯒꯦ ꯀꯧꯊꯣꯔꯛꯏ꯫ ꯑꯩꯁꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯕꯣꯛꯅ ꯁꯨꯝꯅ ꯍꯪꯉꯛꯏ꯫ ꯃꯥꯂꯦꯝ ꯅꯣꯏ ꯗꯗꯥ ꯆꯤꯡꯂꯦꯟꯒ ꯉꯁꯥꯏ ꯂꯩꯃꯤꯟꯅꯍꯧꯏ ꯍꯥꯏꯔꯤꯗꯨ ꯀꯅꯥ ꯀꯅꯥꯒꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯁꯦꯡꯅ ꯗꯗꯥꯒ ꯂꯩꯃꯤꯟꯅꯍꯧꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯃꯣꯏꯗ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯥꯖꯤꯒ ꯏꯃꯥꯕꯣꯛꯀ ꯗꯗꯥ ꯊꯤꯕ ꯊꯣꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯃꯣꯏ ꯆꯠꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯏ꯫ ꯅꯣꯏ ꯗꯗꯥ ꯆꯤꯡꯂꯦꯟꯗꯣ ꯂꯥꯏꯅ ꯆꯦꯜꯂꯝꯃꯅꯤ, ꯅꯪꯁꯨ ꯃꯊꯪꯗꯤ ꯆꯦꯜꯂꯒ ꯄꯨꯖꯈ꯭ꯔꯁꯅꯤ꯫
ꯁꯨꯝ ꯅꯣꯏ ꯑꯗꯣꯝꯗ ꯍꯟꯖꯟ ꯍꯟꯖꯟ ꯆꯠꯂꯒꯗꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯛꯏ꯫ ꯑꯁꯣꯝꯗꯅ ꯕꯕꯥꯆꯧꯒ ꯏꯃꯥꯕꯣꯛꯀꯅ ꯗꯗꯥꯒꯤ ꯁꯨꯝ ꯃꯔꯤ ꯃꯈꯣꯡ ꯊꯤꯔꯛꯄꯗ ꯗꯗꯥꯒ ꯂꯩꯃꯤꯟꯅꯍꯧꯕ ꯑꯁꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯜꯂꯛꯑꯦ, ꯃꯥꯁꯨ ꯑꯗꯥꯏꯗ ꯑꯗꯨꯝ ꯂꯩꯍꯧꯔꯕꯅꯤ" ꯈꯨꯝꯃꯛꯏ꯫ ꯕꯥꯆꯧꯅ ꯑꯃꯨꯛ "ꯑꯗꯨ ꯅꯣꯏꯗꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯄ ꯌꯥꯗ꯭ꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤꯅ ꯑꯗꯨꯝ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯅꯕ ꯃꯇꯝ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡ ꯁꯨꯃꯥꯏꯅ ꯁꯤꯡꯕꯁꯨ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯝ ꯐꯅ ꯆꯥꯎꯔꯛꯄ ꯄꯨꯡꯇꯛ ꯁꯨꯛꯇꯛ ꯄꯨꯡꯂꯩꯇ ꯂꯩꯕ ꯃꯇꯝꯗꯨꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯕꯥꯆꯧꯒ ꯏꯃꯥꯕꯣꯛꯀꯁꯨ ꯐꯥꯒꯤꯗꯒꯤ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯆꯧꯅ ꯏꯃꯥꯕꯣꯛꯇ "ꯁꯤꯗꯤ ꯁꯨꯝ ꯀꯣꯛ ꯉꯥꯎꯁꯜꯂꯛꯑꯦ, ꯏꯕꯥꯅꯤ ꯈꯛꯇꯗꯨꯗ ꯑꯉꯥꯡꯗꯨ ꯊꯤꯕ ꯆꯪꯉꯨꯕ ꯌꯥꯔꯣꯏ, ꯀꯅꯥꯅꯣ ꯃꯤ ꯈꯔ ꯈꯣꯝꯃꯒ ꯊꯤꯔꯨꯗꯕ ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯄꯨꯡꯁꯨ ꯁꯨꯝ ꯊꯦꯡꯖꯜꯂꯛ, ꯂꯥꯛꯑꯣ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ" ꯍꯥꯏꯗꯅ ꯕꯥꯆꯧꯒ ꯏꯃꯥꯕꯣꯛꯀ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥ ꯏꯃꯥ ꯃꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯟꯅ ꯗꯗꯥꯗꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯤꯕ ꯊꯣꯡꯃꯤꯟꯅꯔꯝꯃꯤ꯫ ꯃꯣꯏꯅ ꯂꯧꯐꯝ ꯍꯦꯛ ꯌꯧꯔꯛꯄꯒ "ꯏꯃꯥ ꯏꯃꯥ" ꯍꯥꯏꯗꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯇꯪꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯑꯗꯨꯗ ꯂꯥꯛꯏꯕꯁꯤꯡꯗꯨꯅꯗꯤ ꯇꯥꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯏꯃꯥꯕꯣꯛꯁꯨ ꯗꯗꯥ ꯆꯤꯡꯂꯦꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ "ꯏꯕꯨꯡꯉꯣ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ" ꯍꯥꯏꯗꯅ ꯀꯧꯔꯝꯃꯤ꯫ ꯏꯃꯥꯕꯣꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯑꯗꯥꯏꯗ ꯗꯗꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤꯐꯥꯎ ꯈꯔ ꯍꯦꯟꯗꯣꯛꯅ ꯆꯪꯁꯜꯂꯒ ꯊꯤꯔꯐꯥꯎ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯗꯗꯥꯁꯤ꯫ ꯁꯨꯝ ꯐꯪꯂꯛꯇꯕꯗꯨꯗ ꯏꯃꯥꯕꯣꯛꯁꯨ ꯀꯞꯄꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯅꯤ ꯅꯪꯅ ꯏꯃꯥ ꯏꯃꯥ ꯀꯧꯔꯛꯑꯝꯃꯤꯗꯣ, ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯂꯩꯔꯤꯁꯤꯕꯨ" ꯍꯥꯏꯗꯅ ꯀꯞꯄꯝꯃꯤ꯫ ꯁꯨꯝ ꯑꯗꯥꯏꯗ ꯊꯤꯕꯗ ꯐꯪꯂꯛꯇꯕꯗꯒꯤ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯤꯗ ꯆꯠꯃꯤꯟꯅꯔꯨꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯣꯏꯒ ꯇꯧꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯃꯨꯛ ꯊꯤꯔꯁꯤ, ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣꯁꯨ ꯈꯪꯉꯔꯣꯏ, ꯃꯐꯝꯁꯤꯗ ꯃꯔꯣꯜ ꯑꯃ ꯂꯥꯏꯔꯝ ꯇꯤꯜꯂꯝꯒ ꯈꯔ ꯀꯟꯕꯒ, ꯅꯠꯇ꯭ꯔꯒ ꯅꯣꯏ ꯏꯃꯨꯡꯅ ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯍꯤꯡꯁꯤꯃ ꯂꯦꯜꯍꯟꯅꯤꯡꯗ꯭ꯔꯒꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯣ, ꯑꯗꯨꯒ ꯑꯉꯥꯡꯗꯨ ꯊꯤꯔꯁꯤ, ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯦꯂꯣꯏꯅ ꯆꯦꯜꯂꯝꯕꯁꯨ" ꯍꯥꯏꯔꯛꯏ꯫ ꯕꯥꯆꯧ, ꯕꯕꯥ, ꯀꯀꯥ ꯃꯣꯏꯁꯨ ꯃꯨꯟꯅ ꯋꯥꯈꯜ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯕꯥꯆꯧꯗ "ꯇꯥꯆꯧ, ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯉꯥꯡꯗꯨ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯄꯨꯡꯖꯥꯟ ꯃꯣꯏꯕꯨꯡꯅꯆꯤꯡꯕ ꯈꯣꯡꯉꯒ ꯑꯉꯥꯡꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯐꯪꯅꯕ ꯊꯤꯍꯧꯁꯤꯔꯣ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯍꯥꯏꯔꯤꯁꯤ, ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯑꯩꯈꯣꯏ ꯅꯣꯏ ꯂꯣꯏꯅ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯉꯔꯣꯏ." ꯕꯥꯆꯧꯅ "ꯃꯣꯏ ꯇꯣꯝꯕ ꯅꯌꯥꯝꯕ ꯃꯊꯥ ꯁꯥꯔꯦꯅꯦ, ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯖꯜꯂꯛꯇ꯭ꯔꯦ, ꯑꯗꯣ ꯅꯣꯏꯕꯨ ꯏꯁꯣꯔꯒꯤ ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯁꯤꯗꯒ ꯀꯨꯝꯊꯔꯒ ꯑꯃꯨꯛꯇ ꯊꯤꯌꯨꯗꯅ, ꯑꯉꯥꯡꯗꯣ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒ ꯂꯩꯕ꯭ꯔꯥ" ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯇꯥꯆꯧ, ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ, ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯋꯥ ꯉꯥꯛꯇ, ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯁꯤꯗ ꯑꯉꯥꯡꯗꯣ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ, ꯑꯩꯅꯁꯨ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯃꯩ កាꯞꯁꯜꯂꯒ ꯌꯦꯡꯉꯕꯅꯤ, ꯑꯀꯣꯏꯕꯗꯁꯨ ꯀꯔꯤꯁꯨ ꯂꯩꯍꯧꯗꯦ, ꯏꯁꯣꯔꯒꯤ ꯃꯄꯥꯅꯤ ꯇꯥꯆꯧ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯑꯉꯥꯡꯗꯣ ꯍꯦꯂꯣꯏꯒꯨꯝꯕꯅ ꯁꯣꯏꯗꯅ ꯆꯦꯜꯂꯝꯒꯅꯤ, ꯃꯃꯥꯡꯗꯁꯨ ꯇꯥ ꯀꯨꯟꯖꯣꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗꯅ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯥꯏꯕ ꯅꯦꯛꯑꯒ ꯊꯤꯕꯗ ꯆꯤꯡꯈꯣꯡꯗꯣ ꯑꯉꯥꯡꯗꯣ ꯊꯦꯡꯅꯔꯤꯗꯨꯅꯤ, ꯍꯦꯂꯣꯏꯅ ꯆꯦꯟꯕꯅꯤ ꯍꯥꯏꯗꯅ, ꯑꯗꯨꯅ ꯇꯥꯆꯧꯒꯤ ꯑꯉꯥꯡꯗꯣ ꯁꯣꯏꯗꯅ ꯐꯪꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯑꯁꯤ, ꯑꯁꯥꯏꯁꯤꯁꯨ ꯂꯥꯏꯐꯝ ꯀꯟꯕ ꯃꯄꯥꯅꯤ, ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯃꯣꯏꯁꯨ ꯀꯨꯏꯅ ꯑꯁꯥꯏꯗ ꯂꯩꯅꯤꯡꯉꯝꯃꯣꯏ, ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯦꯗꯅ, ꯑꯁꯥꯏꯗ ꯂꯩꯇ꯭ꯔꯦ, ꯂꯥꯛꯑꯣ ꯇꯥꯆꯧ, ꯌꯨꯝꯗ ꯃꯌꯥꯝꯁꯤꯒ ꯑꯉꯥꯡꯗꯣ ꯀꯃꯥꯏꯅ ꯊꯤꯁꯤꯒꯦ ꯍꯥꯏꯗꯅ ꯇꯥꯟꯅꯔꯨꯔꯁꯤ, ꯊꯦꯡꯁꯨ ꯊꯦꯡꯉꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯊꯤꯍꯧꯔꯨꯁꯤ" ꯍꯥꯏꯗꯅ ꯕꯕꯥꯅ ꯕꯕꯥꯆꯧꯒ ꯏꯃꯥꯕꯣꯛꯀꯁꯤ ꯊꯦꯝꯃꯒ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯨꯔꯤꯕ ꯃꯌꯥꯝꯗꯨꯒ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯕꯕꯥꯅ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯕꯕꯥꯅ ꯗꯗꯥꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯈꯤ ꯍꯥꯏ, "ꯀꯀꯥ" ꯍꯥꯏꯗꯅ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯅ ꯇꯨꯡ ꯑꯣꯟꯅ ꯌꯦꯡꯉꯝꯗꯕꯤ ꯌꯨꯝ ꯑꯗꯣꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯜꯂꯛꯀꯗꯕ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯤ ꯌꯨꯝꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯍꯜ ꯂꯃꯟ ꯄꯨꯟꯅ ꯕꯥꯆꯧ ꯍꯣꯏꯒꯤ ꯌꯨꯝꯗ ꯇꯤꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯃꯥꯅ ꯑꯩꯁꯦ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ, "ꯀꯅꯥꯅ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯗꯅ ꯆꯠꯂꯤꯕꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯌꯥꯝꯕꯗꯣ ꯑꯗꯥꯏꯗ ꯑꯣꯏꯕꯃꯛꯀꯤ ꯂꯩꯍꯧꯕ꯭ꯔꯥ" ꯍꯥꯏꯗꯅ ꯏꯃꯥꯅ ꯃꯥꯏꯗꯒ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯃꯥꯁꯤ ꯃꯁꯥꯒꯤ ꯈꯔꯁꯨ ꯁꯥꯊꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯆꯩ ꯉꯥꯡꯕꯗ ꯈꯨꯠꯅ ꯍꯦꯛꯇ ꯌꯥꯎꯏ꯫ ꯑꯩꯁꯨ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯀꯞꯄꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯆꯦꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯨꯡꯀꯛ ꯐꯥꯔꯦ꯫ ꯆꯦꯆꯦꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯀꯩꯅꯣ ꯑꯉꯥꯡ ꯑꯗꯨꯗ ꯁꯨꯝ ꯄꯨꯡꯇꯥꯟꯗ ꯇꯥꯏꯅꯔꯤꯗꯨꯕꯣ, ꯃꯥꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯤꯗꯅ, ꯑꯗꯨꯏ ꯃꯍꯨꯠ ꯏꯃꯥ ꯅꯪ ꯕꯥꯆꯧ ꯍꯣꯏꯗ ꯆꯪꯉꯨꯁꯨ, ꯑꯗꯨꯒ ꯃꯌꯥꯝ ꯋꯥ ꯇꯥꯟꯅꯔꯤꯁꯦ ꯌꯥꯎꯔꯨꯁꯨ, ꯑꯉꯥꯡ ꯑꯁꯤꯗ ꯁꯨꯝ ꯇꯥꯏꯅꯔꯒ ꯂꯩꯔꯨꯅꯨ, ꯃꯤ ꯃꯥꯗꯤ ꯉꯟꯅ ꯍꯟꯖꯔꯛꯑꯦ ꯍꯥꯏꯔꯤꯁꯤꯗꯤ, ꯑꯩꯁꯨ ꯉꯁꯥꯏ ꯈꯪꯍꯧꯏ ꯆꯤꯡꯂꯦꯟꯅ ꯃꯣꯏ ꯃꯃꯥꯟꯅꯕ ꯈꯔꯒ ꯃꯥꯂꯦꯝꯗ ꯆꯠꯁꯤ ꯍꯧꯕ ꯂꯥꯛꯑꯝꯕꯗꯣ, ꯌꯥꯔꯦ ꯏꯃꯥ, ꯊꯣꯛꯈ꯭ꯔꯣ, ꯆꯠꯂꯣ,
ꯑꯗꯣ ꯃꯌꯥꯝ ꯋꯥ ꯇꯥꯟꯅꯔꯤꯁꯦ ꯑꯁꯤ ꯇꯥꯔꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯆꯦꯆꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯗ ꯇꯨꯃꯤꯟꯅ ꯕꯕꯥꯆꯧ ꯍꯣꯏꯔꯣꯝꯗ ꯆꯠꯈꯤ꯫ ꯆꯦꯆꯦꯅꯁꯨ ꯑꯩꯁꯦ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯕꯥꯆꯧꯒꯤ ꯌꯨꯝꯗꯁꯨ ꯃꯌꯥꯝꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯗꯗꯥꯁꯦ ꯊꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯧꯕꯨꯛꯂꯣꯝꯗꯒꯤ ꯁꯨꯝ ꯊꯤꯔꯛꯄꯗꯨꯅ ꯆꯤꯡꯈꯣꯡ ꯃꯄꯥꯗꯨꯐꯥꯎ ꯃꯌꯥꯝ ꯆꯪꯗꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯉꯜꯂꯤꯗꯤ ꯃꯗꯨꯁꯨ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯐꯥꯎ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯕꯗꯨ ꯗꯗꯥꯁꯦ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯏꯃꯥꯕꯣꯛꯇꯤ ꯗꯗꯥꯒꯤ ꯋꯥꯈꯜꯗ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯏꯆꯥ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯅꯕ ꯉꯝꯃꯝꯗꯦ꯫ ꯅꯣꯡꯃ ꯆꯨꯞꯄ ꯑꯃ ꯊꯤꯕꯗ ꯐꯪꯂꯛꯇꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯃꯤꯇꯤꯡ ꯃꯆꯥ ꯑꯃꯁꯨ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯑꯉꯥꯡꯁꯤ ꯂꯥꯏꯅ ꯆꯦꯟꯕ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯅ ꯐꯪꯉꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤꯁꯤꯅꯗꯤ ꯑꯉꯥꯡꯁꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯕꯖꯥꯔꯥ ꯍꯥꯏꯗꯅ ꯋꯥꯔꯤꯁꯤꯐꯥꯎ ꯌꯧꯅ ꯃꯌꯥꯝꯁꯤ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯕꯥꯆꯧꯒ ꯏꯃꯥꯕꯣꯛꯀꯁꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯥꯏꯕꯤ ꯑꯍꯩꯕ ꯑꯃꯗ ꯁꯦꯟ ꯍꯨꯟꯗꯨꯅ ꯌꯦꯡꯕꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯊꯋꯥꯏ ꯌꯥꯎꯗꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯦ꯫ ꯂꯥꯏꯅ ꯂꯧꯕꯅꯤ ꯏꯁꯤꯡꯒꯨꯝꯕ ꯂꯩꯔꯣꯟ ꯅꯨꯡ ꯑꯃꯗ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡꯗꯨꯒꯤ ꯍꯛꯆꯥꯡꯗꯨ ꯂꯩꯔꯤ꯫ ꯊꯥꯗꯣꯔꯛꯈꯤꯔꯣꯏ ꯃꯥꯏꯀꯩꯗꯤ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯥꯡꯉꯤ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯔꯤꯗꯣ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯥꯆꯧꯒ ꯏꯃꯥꯕꯣꯛꯀꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯃꯥ ꯃꯇꯣꯝꯗꯅꯤ, ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯔꯝꯗꯦ꯫ ꯏꯃꯥꯕꯣꯛꯀ ꯕꯥꯆꯧꯒꯅ ꯂꯥꯏꯗ ꯅꯤꯔꯒ ꯗꯗꯥꯁꯦ ꯋꯥꯅ ꯐꯪꯖꯈꯤꯕꯅꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯑꯉꯥꯡꯗꯨꯒꯤ ꯂꯩꯐꯝꯁꯦ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯒꯤ ꯃꯁꯥꯁꯨ ꯂꯩꯐꯝꯁꯨ ꯅꯣꯏꯒꯤ ꯅꯃꯪ ꯅꯍꯥꯗ ꯂꯥꯛꯑꯒꯁꯨ ꯃꯥꯅ ꯇꯥꯛꯂꯔꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯁꯣꯔꯗ ꯍꯪꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯗꯦ꯫ ꯍꯣꯏ ꯃꯥꯏꯀꯩꯕꯨꯗꯤ ꯑꯋꯥꯡ ꯄꯥꯡꯕ ꯃꯥꯏꯀꯩ ꯑꯃꯗ ꯂꯩꯕ ꯎꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯕꯥꯆꯧꯒ ꯏꯃꯥꯕꯣꯛ ꯑꯁꯤ ꯅꯨꯡꯉꯥꯏꯇ ꯌꯨꯝꯗ ꯀꯞꯇꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯃꯆꯦ ꯅꯦꯅꯦ ꯑꯃꯅꯁꯨ ꯕꯕꯥꯆꯧꯗ ꯁꯨꯝꯅ ꯍꯪꯉꯤ, ꯇꯥꯆꯧ ꯃꯥꯏꯕꯤꯗꯨꯕꯨ ꯍꯩꯕ꯭ꯔꯣ ꯅꯣꯏꯅ ꯌꯦꯡꯉꯨꯔꯤꯗꯨꯕꯣ? ꯑꯗꯨꯒ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯥꯡꯅ ꯍꯥꯏꯔꯒꯗꯤ ꯅꯣꯏ ꯌꯨꯝꯁꯤꯗꯒꯤꯗꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗꯤ ꯀꯔꯥꯏꯔꯣꯝꯗ ꯇꯥꯒꯦ? ꯍꯥꯏꯗꯤ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯄꯥꯠ ꯇꯨꯔꯦꯟꯒꯨꯝꯕ ꯂꯩꯕ꯭ꯔꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯆꯧꯗ ꯗꯗꯥꯒꯤ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯅꯝꯃ ꯄꯥꯠ ꯇꯨꯔꯦꯟꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯄꯥꯠ ꯇꯨꯔꯦꯟ ꯆꯤꯡ ꯄꯥꯠ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯤ꯫ ꯑꯗꯨꯗ ꯑꯗꯨ ꯃꯌꯥꯝꯗꯣ ꯆꯠꯇꯅ ꯊꯤꯔꯨꯕꯗꯨ ꯀꯅꯥꯅ ꯉꯝꯒꯅꯤ? ꯃꯁꯤꯐꯥꯎ ꯂꯩꯀꯥꯏꯒꯤ ꯃꯤ ꯊꯥꯗꯣꯛ ꯂꯣꯏꯅ ꯊꯤꯍꯜꯂꯕꯅꯤ꯫ ꯑꯗꯨ ꯐꯪꯗ꯭ꯔꯤꯁꯤꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯦꯅꯦꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯉꯥꯡꯗꯨꯅ ꯂꯩꯔꯝꯗꯣꯏꯁꯤ ꯅꯣꯏ ꯀꯗꯥꯏꯋꯥꯏꯗꯗꯤ ꯃꯥꯜꯂꯤ? ꯅꯣꯏꯅ ꯆꯤꯡꯅꯕ ꯖꯒꯥ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇꯒ ꯆꯠꯂꯒ ꯐꯖꯅ ꯊꯤꯌꯨ ꯌꯥꯗ꯭ꯔꯣ? ꯉꯁꯤꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ꯫ ꯑꯩꯁꯦ ꯅꯣꯏꯗꯁꯨ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯣꯏ ꯁꯤꯒꯤ ꯄꯥꯎꯁꯦ ꯇꯥꯗ꯭ꯔꯤꯉꯩ ꯑꯩꯁꯦ ꯃꯪꯍꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯆꯦ ꯃꯣꯏ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯕ ꯃꯐꯝ ꯂꯧꯐꯝꯒꯤ ꯃꯄꯥ ꯑꯗꯥꯏꯗꯨꯗ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯑꯗꯥꯏꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯝ ꯀꯟꯈ꯭ꯔꯕ ꯄꯨꯈ꯭ꯔꯤꯅꯤ꯫ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯀꯨꯝꯕꯤꯌꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯞ ꯍꯦꯛ ꯌꯨꯡꯕꯒ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯀꯣꯡꯒꯣꯟ ꯄꯤꯛ ꯀꯥꯔꯒ ꯂꯩꯕꯒ ꯊꯦꯡꯅꯔꯤꯅꯤ꯫ ꯃꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯄꯥꯠꯄ ꯇꯪꯕ ꯑꯔꯨꯝ ꯍꯧꯕ ꯇꯧꯅꯔꯤꯅꯤ꯫ ꯃꯗꯨ ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤꯅꯤ꯫ ꯑꯗꯨꯗ ꯂꯩꯔꯤꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯦꯅꯦꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯅꯣꯏꯗꯤ ꯑꯃꯨꯛꯇ ꯊꯤꯕ ꯌꯥꯗ꯭ꯔꯣ? ꯐꯅ ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯣꯏꯖꯔꯒꯁꯨ ꯏꯁꯤꯡ ꯂꯩꯕ ꯃꯐꯝꯅꯤ꯫ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯃꯐꯝ ꯊꯤꯕꯗ ꯐꯪꯈꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯂꯥꯏꯐꯝꯒꯤ ꯂꯥꯏꯔꯨꯝ ꯀꯟꯕ ꯃꯄꯥ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯩꯗꯤ ꯃꯌꯥꯝꯁꯦ ꯀꯨꯝꯃꯒꯗꯤ ꯊꯤꯔꯝꯗꯦ꯫ ꯍꯥꯏꯐꯦꯠ ꯑꯗꯥꯏꯗ ꯅꯨꯡꯇꯤꯒꯤꯗꯤ ꯆꯪꯉꯒ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤꯁꯤꯗ ꯑꯩꯈꯣꯏꯗꯤ ꯀꯞꯇꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯗꯗꯥꯅ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯄꯗꯨꯗ ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯏꯁꯥꯗ ꯄꯣꯛꯑꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯁꯦ ꯊꯦꯡꯉꯐꯥꯎ ꯕꯥꯆꯧ ꯍꯣꯏꯒꯤ ꯌꯨꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩ꯫ ꯑꯉꯥꯡꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯅ ꯇꯤꯜꯂꯤꯗꯨ ꯌꯥꯎꯔꯨꯗꯦ꯫ ꯑꯩꯁꯨ ꯆꯥꯛꯀ ꯂꯥꯝꯕꯒ ꯁꯨꯝ ꯕꯕꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯎꯏꯊꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯪꯁꯤꯗ ꯗꯗꯥꯒ ꯑꯩꯒꯁꯤ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯑꯗꯨꯗ ꯆꯠꯂꯒ ꯁꯥꯟꯅꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯃꯥꯂꯦꯝ ꯅꯪꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ, ꯑꯩꯗꯤ ꯂꯩꯍꯧꯔꯒꯦ ꯁꯤꯗ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯨꯝ ꯀꯨꯝꯊꯈꯤ꯫ ꯑꯩꯁꯨ ꯗꯗꯥ ꯅꯪꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯈ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯁꯨꯝ ꯂꯦꯞꯄꯤꯉꯩ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯗꯗꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯎꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯗꯗꯥꯁꯦ ꯀꯣꯟꯅ ꯑꯩꯒꯤ ꯇꯨꯡꯗ ꯃꯐꯤ ꯊꯣꯡꯗꯅ ꯃꯁꯥ ꯄꯨꯡꯃꯨꯛ ꯄꯨꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯗꯤ ꯈꯪꯗꯅ ꯃꯈꯥꯗ ꯇꯨꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯪ ꯑꯗꯨꯗ ꯇꯧꯔꯕꯅꯤꯅ ꯑꯩꯗꯤ ꯇꯨꯝꯅ ꯀꯞꯄꯛꯑꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯏꯆꯦ ꯆꯪꯉꯒ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ ꯑꯩꯁꯨ ꯏꯆꯦꯅ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯍꯦꯛ ꯇꯥꯔꯝꯃꯤ꯫
ꯏꯆꯦꯅꯁꯨ ꯃꯥꯂꯦꯝ ꯀꯩꯗꯧꯔꯒꯦ ꯃꯪꯗ ꯀꯔꯤ ꯎꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯏꯆꯦꯗ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯆꯦꯆꯦ ꯗꯗꯥ ꯆꯤꯡꯂꯦꯟꯗꯣ ꯑꯩꯒꯤ ꯃꯪꯗ ꯎꯏ꯫ ꯃꯥꯒ ꯑꯩꯒ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗ ꯁꯥꯟꯅꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯄꯨꯈ꯭ꯔꯤꯗ ꯑꯗꯨꯝ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯂꯦꯞꯄꯝꯃꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯄꯥꯈꯠ ꯏꯆꯦꯗ ꯑꯩꯒꯤ ꯃꯪꯗ ꯎꯔꯝꯕꯁꯤꯡꯗꯣ ꯏꯆꯦꯗ ꯁꯨꯝ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯏꯆꯦꯁꯨ ꯑꯩꯒꯤ ꯃꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯃꯥꯁꯨ ꯄꯥꯈꯠꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯆꯦꯒ ꯑꯩꯒ ꯕꯕꯥꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏ ꯇꯤꯚꯤ ꯊꯝꯕ ꯀꯥꯗꯣꯝꯗ ꯀꯣꯗ꯭ꯔꯣꯛ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯏꯆꯦꯁꯨ ꯄꯥꯈꯠꯅ ꯃꯅꯤꯡ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯥꯂꯦꯝ ꯅꯪ ꯅꯇꯣꯝꯗ ꯂꯩꯕ ꯀꯤꯔꯒꯗꯤ ꯑꯩꯒ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯆꯦꯆꯦ ꯕꯕꯥꯒ ꯏꯃꯥꯒꯗꯤ ꯍꯪꯉꯝꯃꯤ꯫ ꯆꯦꯆꯦꯅ ꯑꯃꯨꯛ ꯕꯕꯥꯒ ꯏꯃꯥꯒꯗꯤ ꯕꯥꯆꯧ ꯍꯣꯏꯒꯤꯗ ꯂꯩꯈꯤ꯫ ꯑꯗꯨ ꯆꯦꯆꯦ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯕꯕꯥꯒ ꯏꯃꯥꯒ ꯃꯕꯥꯅꯤ ꯀꯣꯟꯅ ꯆꯥꯖꯔꯅꯤ꯫ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ꯫ ꯄꯨꯡꯁꯨ 10 ꯇꯥꯔꯛꯑꯦ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝꯗ ꯂꯩꯔꯨꯁꯤ꯫ ꯆꯦꯆꯦ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯆꯦꯆꯦꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄꯗ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯇꯤꯚꯤ ꯀꯥꯗ ꯀꯣꯗ꯭ꯔꯣꯡ ꯂꯥꯎꯅ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯆꯦꯆꯦꯅꯁꯨ ꯀꯩꯅꯣ ꯁꯤꯕꯨ ꯉꯁꯥꯏꯗꯒꯤ ꯀꯔꯤꯅꯣꯃ ꯁꯨꯝ ꯇꯧꯔꯤꯁꯤꯕꯣ? ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯆꯦꯆꯦꯒ ꯑꯩꯒ ꯇꯤꯚꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯏꯆꯣꯠ ꯆꯣꯠꯄ ꯈꯣꯡꯒꯨꯟ ꯃꯃꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯀꯥꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯣꯡꯒꯨꯟ ꯃꯃꯤ ꯑꯗꯨꯁꯨ ꯑꯍꯟꯒꯤ ꯅꯠꯇꯦ ꯑꯉꯥꯡꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯤꯚꯤ ꯃꯃꯥꯡꯗ ꯊꯝꯕ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯁꯨ ꯃꯁꯥ ꯃꯇꯣꯝꯅ ꯃꯈꯥꯗ ꯒꯣꯡ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯆꯦꯆꯦꯁꯨ ꯃꯇꯧ ꯑꯗꯨꯗ ꯀꯤꯗꯅ ꯃꯄꯥꯟꯗ ꯕꯕꯥ ꯏꯃꯥ ꯀꯧꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯗꯅ ꯑꯗꯨꯝ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯆꯦꯒ ꯑꯩꯒꯁꯨ ꯕꯥꯆꯧ ꯍꯣꯏꯒꯤꯗ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯑꯍꯜ ꯂꯃꯟ ꯕꯕꯥ ꯏꯃꯥ ꯍꯣꯏꯅꯁꯨ ꯀꯩꯗꯧꯔꯛꯀꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯆꯦꯆꯦꯅ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯃꯌꯥꯝꯗ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕꯁꯤꯡꯗꯨꯅꯁꯨ ꯆꯦꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯗꯥꯏꯗꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯌꯥꯝꯁꯦ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇꯤꯚꯤ ꯀꯥꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕꯗ ꯑꯗꯨꯃꯛ ꯏꯆꯣꯠ ꯆꯣꯠꯄ ꯈꯣꯡꯒꯨꯟ ꯃꯃꯤ ꯈꯔ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯃꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯁꯨꯝꯅ ꯍꯥꯏꯅꯔꯛꯏ꯫ ꯑꯉꯥꯡꯁꯤꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯁꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯛꯑꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯅꯣꯏ ꯈꯣꯡꯒꯨꯟ ꯃꯃꯤꯁꯤ ꯃꯨꯠꯊꯠꯂꯨꯈꯤꯅꯨ꯫ ꯊꯨꯅ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔ ꯑꯃꯇ ꯀꯧꯔꯨꯁꯣ꯫ ꯑꯗꯨꯗ ꯁꯤꯗ ꯇꯧꯔꯤꯁꯤ ꯌꯦꯡꯍꯟꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯒ ꯀꯀꯥꯒ ꯇꯧꯔꯒ ꯃꯥꯏꯕꯤ ꯑꯃ ꯀꯧꯕ ꯆꯠꯈꯤ꯫ ꯃꯥꯏꯕꯤꯗꯨ ꯀꯣꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯈꯣꯡꯒꯨꯟ ꯃꯃꯤꯗꯣ ꯃꯈꯨꯠꯅ ꯍꯦꯛ ꯁꯨꯕꯗ ꯃꯥꯏꯕꯤꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯞꯄꯛꯏ꯫ ꯑꯗꯨꯒ ꯗꯗꯥꯒꯤ ꯊꯋꯥꯏꯗꯨ ꯃꯉꯣꯟꯗ ꯆꯪꯉꯤꯖꯥꯔꯁꯨ ꯈꯪꯗꯦ꯫ ꯕꯥꯆꯧꯒ ꯏꯃꯥꯕꯣꯛꯀꯁꯦ ꯀꯧꯗꯨꯅ ꯃꯥꯏꯕꯤꯗꯣ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯌꯥꯝꯅ ꯀꯞꯄꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯕꯕꯥ ꯍꯌꯦꯡꯗꯤ ꯅꯣꯏ ꯑꯩ ꯊꯤꯕ ꯂꯥꯛꯎ꯫ ꯍꯌꯦꯡꯗꯤ ꯅꯣꯏꯅ ꯑꯩ ꯁꯣꯏꯗꯅ ꯐꯪꯉꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯕꯤꯗꯨꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯗ ꯇꯥꯔꯝꯃꯤꯕ ꯈꯣꯡꯒꯨꯟ ꯃꯃꯤꯗꯨ ꯗꯗꯥꯒꯤ ꯈꯣꯡꯒꯨꯟ ꯃꯃꯤꯅꯦ ꯍꯥꯏꯕꯁꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯞꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯉꯥꯏꯍꯥꯛ ꯇꯨꯝꯊꯅꯔꯨꯕꯗꯁꯨ ꯗꯗꯥꯁꯦ ꯏꯃꯥꯒꯤ ꯃꯃꯪꯗꯒ ꯕꯕꯥꯆꯧꯒꯤ ꯃꯃꯪꯗꯒꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯂꯩꯕꯗꯨ ꯑꯗꯨꯗ ꯅꯨꯃꯤꯠ ꯊꯣꯔꯛꯇ꯭ꯔꯤꯉꯩ ꯑꯗꯨꯗ ꯊꯤꯕ ꯂꯥꯛꯎ꯫ ꯅꯨꯃꯤꯠ ꯊꯣꯔꯛꯑꯒꯗꯤ ꯐꯪꯉꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕꯗꯒꯤ ꯅꯨꯃꯤꯠ ꯊꯣꯔꯛꯇ꯭ꯔꯤꯉꯩ ꯃꯝꯂꯤ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯍꯧꯒꯠꯂꯒ ꯃꯐꯝ ꯑꯗꯣꯝꯗ ꯊꯤꯔꯨꯕꯗ ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯗꯗꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯎꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯀꯞꯄꯛꯑꯝꯃꯤ꯫ ꯗꯗꯥꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯗꯗꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯐꯪꯈꯤ꯫ ꯃꯃꯥꯡꯗ ꯃꯥꯏꯕꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯃꯗꯨꯃꯛ ꯆꯞ ꯆꯥꯅ ꯊꯣꯛꯑꯝꯃꯤ꯫ ꯗꯗꯥꯁꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯏꯅ ꯂꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯡꯗꯁꯨ ꯏꯃꯥꯕꯣꯛꯅ ꯂꯥꯏ ꯌꯦꯡꯕꯗ ꯗꯗꯥꯁꯤ ꯏꯁꯤꯡꯒꯨꯝꯕꯗ ꯀꯨꯝꯍꯟꯒꯅꯨ, ꯏꯁꯤꯡ ꯂꯩꯕ ꯃꯐꯝꯗ ꯆꯠꯍꯟꯒꯅꯨ ꯍꯥꯏꯗꯅ ꯃꯥꯏꯕꯤꯅ ꯍꯥꯏꯔꯛꯈꯤꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯉꯛꯂꯤꯕꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯗ ꯆꯠꯄꯁꯤꯗ ꯗꯗꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯈꯤꯕ ꯉꯝꯗ꯭ꯔꯤꯁꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯗꯗꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯥꯕ ꯃꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯗꯗꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯕꯥꯆꯧꯒꯤ ꯌꯨꯝꯁꯨ ꯈꯔ ꯃꯈꯩꯗꯤ ꯊꯝꯅꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯁꯨꯃꯥꯡꯗ ꯐꯟ ꯆꯣꯡꯉꯒ ꯀꯩꯒꯨꯝꯕ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯕ ꯃꯈꯣꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯪꯗ ꯗꯗꯥꯁꯦ ꯇꯣꯏꯅ ꯎꯕ ꯁꯨꯃꯥꯏꯅ ꯑꯉꯛꯄ ꯈꯔ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯍꯧꯖꯤꯛꯀꯤ ꯗꯗꯥꯅ ꯂꯩꯈꯤꯗꯕ ꯃꯐꯝ ꯑꯗꯣꯝꯗ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯅ ꯀꯩꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯃꯔꯛꯇ ꯍꯦꯛ ꯇꯥꯕ ꯐꯪꯉꯤ꯫ ꯃꯗꯨꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯅꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯣꯝꯗ ꯑꯉꯥꯡ ꯑꯃ ꯏꯃꯥ ꯍꯥꯏꯗꯅ ꯀꯧꯗꯨꯅ ꯀꯞꯄ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯇꯥꯏ ꯍꯥꯏꯗꯅ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯅ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯃꯐꯝꯗꯨ ꯁꯣꯟꯅꯔꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫
ꯋꯥꯔꯤꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯊꯦꯡꯅꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯝ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤ ꯆꯤꯡꯁꯨ ꯂꯩ꯫ ꯑꯗꯨꯒ ꯍꯟꯗꯛꯇ ꯂꯝꯕꯦꯟ ꯁꯦꯝꯃꯛꯄꯒꯤ ꯂꯝꯕꯦꯟꯁꯨ ꯌꯥꯝꯅ ꯐꯕ ꯃꯐꯝꯅꯤ꯫ ꯍꯥꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯒꯤ ꯃꯤꯕꯨ ꯑꯣꯏꯔꯣ, ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯕꯨ ꯑꯣꯏꯔꯣ, ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯕꯨ ꯑꯣꯏꯔꯣ, ꯑꯗꯨꯝ ꯑꯗꯥꯏꯗ ꯃꯤꯁꯦ ꯋꯥꯛꯀꯤꯡ ꯆꯠꯅꯔꯝꯃꯤ, ꯅꯨꯡꯁꯤ ꯅꯨꯡꯁꯥ ꯁꯦꯡꯉꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯒ ꯖꯒꯥ ꯑꯁꯤꯁꯨ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯈꯔ ꯍꯥꯏꯅꯔꯒ ꯂꯥꯛꯄ ꯃꯐꯝꯅꯤ꯫ ꯄꯨꯄꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯗ ꯅꯨꯄꯤ ꯑꯃꯁꯨ ꯁꯤꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯨꯄꯥ ꯑꯃꯁꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗꯦ꯫ ꯃꯃꯥꯡꯗꯁꯨ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯦ ꯇꯣꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯖꯒꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯗꯨꯒꯤ ꯒꯣꯂꯥꯏ ꯑꯃ ꯊꯦꯛꯏ꯫ ꯃꯗꯨꯒꯤ ꯖꯒꯥ ꯑꯗꯥꯏꯗꯅꯤ ꯑꯗꯨꯝ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯕꯁꯤ꯫ ꯏꯁꯣꯔꯒꯤ ꯈꯨꯕꯝ ꯑꯃꯁꯨ ꯂꯩ ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ꯫ ꯑꯩꯈꯣꯏꯅ ꯖꯒꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗ ꯒꯥꯔꯤ ꯍꯣꯔꯣꯟ ꯑꯃ ꯍꯥꯟꯅ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯕꯛ ꯀꯜꯂꯒ ꯑꯗꯨꯝ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯐꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯒꯁꯨ ꯋꯥꯛꯀꯤꯡ ꯆꯠꯄꯗꯤ ꯂꯦꯞꯇꯦ꯫ ꯖꯒꯥꯗꯨ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯛꯀꯤꯡ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯄꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯣꯏꯅ ꯋꯥꯛꯀꯤꯡ ꯆꯠꯄ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯄꯨꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯦꯡꯉꯤ꯫ ꯐꯅ ꯑꯍꯟ ꯑꯣꯏꯖꯔꯒꯁꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯋꯥꯛꯀꯤꯡ ꯆꯠꯂꯛꯑꯝꯃꯤ꯫ ꯅꯣꯡ ꯐꯅ ꯀꯟꯅ ꯆꯨꯔꯒꯁꯨ ꯑꯗꯨꯝ ꯁꯥꯇꯤꯟ ꯑꯃ ꯇꯨꯞꯄꯒ ꯃꯥꯒꯤ ꯋꯥꯛꯀꯤꯡ ꯆꯠꯄꯒꯤ ꯔꯨꯇꯤꯟꯗꯤ ꯀꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏ ꯀꯀꯥꯁꯤꯒ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯒꯁꯦ ꯌꯥꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯣꯏꯁꯦ ꯍꯟꯗꯛꯇꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ, ꯇꯣꯏꯅ ꯍꯦꯛꯇ ꯈꯟꯅꯒꯜꯂꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯁꯦ ꯃꯇꯩ ꯃꯅꯥꯎ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯃꯔꯨꯡ ꯃꯔꯨꯡ ꯃꯔꯩ ꯇꯨꯔꯩ ꯍꯦꯛꯇ ꯇꯧꯅꯔꯛꯏ꯫ ꯌꯨꯝꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨ ꯌꯥꯝꯅ ꯇꯥꯅꯤꯡꯉꯝꯗꯦ꯫ ꯄꯨꯄꯨꯁꯨ ꯇꯥꯅꯤꯡꯉꯛꯇꯗꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯛꯑꯒꯗꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯋꯥꯛꯀꯤꯡ ꯍꯦꯛꯇ ꯊꯣꯛꯈꯤ꯫ ꯑꯗꯨꯁꯨ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯄꯨꯡ 3 ꯇꯥꯔꯛꯄꯒ ꯍꯧꯒꯠꯂꯒ ꯄꯨꯄꯨꯁꯦ ꯋꯥꯛꯀꯤꯡ ꯍꯦꯛꯇ ꯊꯣꯛꯈꯤ꯫ ꯕꯕꯥ ꯏꯃꯥꯗꯤ ꯄꯨꯄꯨꯅ ꯑꯗꯨꯃꯥꯏꯅ ꯉꯟꯅ ꯋꯥꯛꯀꯤꯡ ꯊꯣꯛꯄꯗꯨ ꯄꯥꯝꯃꯝꯗꯦ꯫ ꯃꯔꯝꯗꯤ ꯉꯜꯂꯤꯉꯩ ꯍꯧꯒꯠꯂꯒ ꯋꯥꯛꯀꯤꯡ ꯆꯠꯄ ꯍꯥꯏꯔꯤꯁꯤ ꯀꯩ ꯐꯠꯇ ꯅꯨꯡꯗ ꯊꯦꯡꯅꯒꯗ꯭ꯔ ꯅꯤꯡꯉꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯄꯨꯄꯨꯗ ꯋꯥꯛꯀꯤꯡꯗꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯠꯀꯅꯨ, ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4:30-5 ꯑꯗꯥꯏꯗ ꯃꯇꯝ ꯑꯗꯥꯏꯗ ꯑꯣꯏꯅ ꯆꯠꯂꯨ, ꯌꯥꯝꯅ ꯃꯝꯅ ꯆꯠꯂꯒꯁꯨ ꯐꯔꯣꯏ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯐꯅ ꯕꯕꯥꯅ ꯍꯥꯏꯔꯒꯁꯨ ꯄꯨꯄꯨꯗꯤ ꯃꯇꯝ ꯑꯅꯝꯕꯗ ꯀꯀꯥꯒ ꯏꯟꯗꯣꯝꯆꯥꯒꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯦꯛ ꯈꯟꯅꯔꯛꯑꯕ ꯑꯗꯨꯝ ꯄꯨꯡ 3 ꯑꯗꯥꯏꯗ ꯍꯧꯒꯠꯂꯒ ꯋꯥꯛꯀꯤꯡꯅꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯁꯨ ꯏꯟꯗꯣꯝꯆꯥꯒ ꯀꯀꯥꯒ ꯃꯕꯥꯅꯤꯁꯤ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯉꯛꯄꯗꯒꯤ ꯍꯧꯔꯕꯅꯤ ꯃꯕꯥꯅꯤꯁꯦ ꯃꯔꯩ ꯇꯧꯅꯔꯛꯄ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯗꯤ ꯇꯥꯅꯤꯡꯗꯕꯅ ꯉꯥꯎꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗꯁꯨ ꯑꯃꯨꯛ ꯃꯇꯩ ꯃꯅꯥꯎ ꯍꯧꯒꯠꯂꯒ ꯃꯔꯨꯡ ꯃꯔꯩ ꯇꯧꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯑꯝꯗ꯭ꯔꯕꯗꯤ ꯐꯩ, ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯗꯅ ꯃꯕꯥꯅꯤ ꯃꯔꯨꯡ ꯃꯔꯩ ꯇꯧꯅꯕꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯁꯥꯎꯅꯤꯡꯗꯅ ꯑꯩꯁꯦ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯥꯡꯗꯣꯟꯁꯦ ꯈꯨꯠꯁꯤꯅ ꯀꯣꯛ ꯌꯩꯔꯒ ꯊꯤꯜꯂꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯏꯕꯨꯡꯉꯣ, ꯑꯍꯤꯡꯗ ꯀꯥꯡꯗꯣꯟ ꯊꯤꯜꯂꯤꯗꯤ ꯇꯧꯍꯩꯗꯦꯅꯦ, ꯇꯨꯃꯤꯟꯅ ꯇꯨꯝꯃꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯇꯞꯅ ꯁꯥꯎꯅ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏ, ꯀꯗꯥꯏꯗꯩ ꯇꯨꯝꯕꯅꯣ ꯁꯤꯗꯕꯨ ꯀꯅꯥꯅ ꯇꯨꯝꯕ ꯌꯥꯗꯣꯔꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯀꯥ ꯏꯟꯗꯣꯝꯆꯥꯗ, ꯕꯤꯖꯣꯏ ꯑꯁꯣꯝꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛꯁꯦ, ꯅꯣꯏꯒꯤꯗꯤ ꯈꯟꯅꯕ ꯃꯇꯝ ꯄꯨꯡ ꯌꯥꯝꯅ ꯉꯜꯂꯤꯕ ꯃꯇꯝ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯇꯨꯝꯊꯅꯕ ꯃꯇꯝꯅꯤ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ, ꯑꯉꯥꯡꯁꯤꯡꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯐꯥꯎ ꯇꯥꯕ ꯅꯠꯇꯦ, ꯃꯣꯏꯁꯦ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯈꯠꯂꯛꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯥꯟꯅꯕ ꯇꯟꯗꯅ ꯈꯣꯏꯗꯧꯁꯦ ꯄꯤꯔꯤ ꯊꯤꯠꯄ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯄꯨꯄꯨꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯄꯨꯡ 2ꯗꯒꯤꯕꯨ ꯍꯧꯒꯠꯂꯒ ꯑꯗꯨꯒ ꯃꯅꯤꯡ ꯃꯌꯥ ꯆꯪꯉꯨꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯑꯒ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯥꯒꯤ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯔꯒ ꯋꯥꯛꯀꯤꯡ ꯊꯣꯛꯈꯤ꯫ ꯕꯕꯥꯅꯁꯨ ꯄꯥꯕ ꯍꯨꯏꯅꯒ ꯆꯤꯛꯀꯅꯤꯀꯣ, ꯉꯝꯃꯜꯂꯤꯅꯦ ꯊꯣꯛꯏꯗꯣ ꯍꯥꯏꯗꯅ ꯂꯥꯎꯔꯝꯃꯤ꯫ ꯄꯨꯄꯨꯁꯨ ꯇꯥꯗꯦ, ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯒꯦꯠ ꯍꯥꯡꯇꯣꯛꯑꯒ ꯊꯣꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯄꯨꯄꯨꯅ ꯁꯨꯝ ꯆꯤꯡꯈꯣꯡ ꯑꯗꯨꯝꯅ ꯋꯥꯛꯀꯤꯡ ꯂꯥꯛꯄꯁꯤꯗ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯅꯣꯡ ꯊꯤꯂꯤ ꯇꯥꯕꯗꯨ ꯅꯣꯡꯁꯤ ꯊꯤꯂꯤ ꯆꯨꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯄꯨꯅ ꯑꯗꯥꯏ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯁꯨ ꯃꯤꯁꯦ ꯀꯅꯥꯃꯠꯇ ꯑꯗꯥꯏꯗ ꯋꯥꯛꯀꯤꯡ ꯂꯥꯛꯅꯔꯝꯗꯦ꯫ ꯅꯣꯡ ꯇꯥꯕꯒꯤꯔꯁꯨ ꯈꯪꯗꯦ, ꯁꯨꯝ ꯄꯨꯄꯨꯅ ꯆꯩꯁꯨꯗꯨꯒ ꯂꯝꯕꯦꯜ ꯑꯗꯨꯗ ꯋꯥꯛꯀꯤꯡ ꯂꯥꯛꯄꯁꯤꯗ ꯄꯨꯄꯨꯒꯤ ꯃꯥꯡꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯐꯨꯠ ꯐꯥꯠ ꯄꯨꯄꯨꯒꯤ ꯇꯨꯡ ꯃꯥꯡꯗꯗ ꯆꯦꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏ꯫ ꯑꯍꯟ ꯑꯣꯏꯕꯅꯤꯅ ꯄꯨꯄꯨꯁꯨ ꯃꯁꯥꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯥꯒꯤ ꯋꯥꯛꯀꯤꯡ ꯑꯗꯨ ꯑꯗꯨꯝ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯄꯨꯅ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔ ꯂꯥꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯆꯠꯂꯤꯕꯗꯨ ꯂꯦꯞꯄꯒ ꯇꯨꯡ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯄꯨꯄꯨꯒꯤ ꯇꯨꯡꯗ ꯃꯁꯥꯗ ꯌꯥꯎꯗꯦ ꯍꯥꯏ, ꯃꯀꯣꯛ ꯉꯥꯛꯇ, ꯅꯨꯄꯤ ꯃꯁꯝ ꯁꯥꯡꯕꯤꯁꯤꯡꯁꯦ ꯀꯣꯛ ꯑꯣꯏꯅ ꯉꯥꯛꯇ ꯄꯥꯏꯔꯒ ꯄꯨꯄꯨꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯝꯃꯤ ꯍꯥꯏ꯫ ꯄꯨꯄꯨꯁꯨ ꯃꯗꯨ ꯎꯕꯗ ꯆꯩꯁꯨ ꯑꯗꯨꯅ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯅ ꯁꯨꯝ ꯍꯥꯏꯗꯅ ꯄꯨꯄꯨꯁꯦ ꯀꯟꯅ ꯆꯦꯜꯂꯛꯑꯝꯃꯤ꯫
ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯄꯨꯁꯦ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯄꯨꯡ 8 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯄꯨꯄꯨꯁꯦ ꯃꯤꯑꯣꯏ ꯈꯔꯅ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯄꯒ ꯌꯨꯝꯐꯥꯎ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗ ꯄꯨꯄꯨꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯀꯤꯡ ꯆꯠꯐꯝ ꯂꯝꯕꯦꯟ ꯃꯇꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯗ ꯊꯦꯡꯅꯗꯅ ꯃꯣꯏꯅ ꯄꯨꯕꯤꯔꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯨꯄꯨꯁꯦ ꯂꯥꯏ ꯇꯤꯟ ꯈꯨꯔꯝ ꯊꯣꯛꯇꯅ ꯇꯧꯔꯛꯑꯝꯃꯤ꯫ ꯄꯨꯄꯨꯅꯁꯨ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯈꯣꯏꯗ ꯂꯤꯔꯛꯑꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯀꯀꯥꯒꯤ ꯏꯟꯗꯣꯝꯆꯥꯒꯗ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ꯫ ꯑꯍꯟꯁꯦ ꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ, ꯅꯣꯏ ꯑꯅꯤꯅ ꯈꯟꯅꯃꯟꯗꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯆꯩꯔꯛꯑꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗ ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯊꯧꯗꯣꯛ ꯑꯗꯨ ꯊꯦꯡꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯁꯥꯗ ꯇꯣꯏꯅ ꯇꯣꯏꯅ ꯋꯥꯟꯊꯕ ꯑꯃ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯃꯤꯗ ꯐꯥꯎ ꯄꯨꯈꯪꯗ ꯈꯪꯖꯔꯛꯑꯝꯃꯤ꯫ ꯑꯗꯥꯏꯗ ꯐꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯑꯁꯨ ꯀꯥꯟꯅꯕ ꯑꯃꯠꯇ ꯑꯣꯏꯈꯤꯗꯦ꯫ ꯄꯨꯄꯨꯅ ꯅꯥꯔꯛꯄꯗꯨꯗ ꯕꯕꯥꯅ ꯀꯀꯥꯒꯤ ꯏꯟꯗꯣꯝꯆꯥꯒꯗꯁꯨ ꯊꯤꯅ ꯊꯤꯅ ꯆꯩꯔꯛꯑꯝꯃꯤ꯫ ꯏꯃꯨꯡꯁꯦ ꯅꯣꯏꯅ ꯃꯍꯤ ꯂꯥꯡꯍꯜꯂꯕꯅꯤꯅ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯛꯇ꯭ꯔꯤꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯅ ꯊꯤꯅ ꯊꯤꯅ ꯆꯩꯔꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯁꯥꯗ ꯂꯩꯅꯥ ꯑꯃꯠꯇ ꯆꯦꯟꯗꯕ ꯄꯨꯄꯨꯁꯤ ꯑꯗꯨꯝ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤ ꯄꯨꯝꯕ ꯄꯨꯄꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯨꯕꯗꯣ ꯃꯗꯨꯒꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯝꯃꯤ꯫ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯅꯁꯨ ꯑꯗꯨꯃꯥꯏꯅꯕꯨ ꯊꯦꯡꯅꯈ꯭ꯔꯗꯤ ꯃꯤꯁꯦ ꯀꯟꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯩ꯫